ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯗꯧꯕꯤꯔꯒꯦ ꯏꯅꯤꯡꯊꯧ? ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯊꯕꯛꯇꯤ ꯕꯤꯔꯕꯜꯅ ꯇꯧꯕꯗꯥꯏꯅꯦ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯉꯁꯤ ꯋꯥꯈꯜ ꯈꯟꯖꯤꯟꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕꯤꯔꯕꯅꯣ?" ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, "ꯕꯦꯒꯝ, ꯑꯩꯅ ꯁꯨꯝ ꯈꯜꯂꯝꯂꯤꯕꯅꯤ ꯕꯤꯔꯕꯜꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯇꯪ ꯄꯤꯁꯤꯔꯥ ꯍꯥꯏꯗꯨꯅ." ꯃꯍꯥꯔꯥꯅꯤꯅ, "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯅꯤꯡꯊꯧ?" ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯕꯦꯒꯝ, ꯅꯪꯅꯗꯤ ꯈꯪꯂꯤꯕꯗꯨꯅꯤ ꯕꯤꯔꯕꯜꯗ ꯁꯤꯟꯅꯈꯤꯕ ꯍꯥꯏꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯇꯪ ꯄꯤꯔꯒ ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯔ ꯃꯊꯥ ꯁꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯕꯛ ꯄꯤꯁꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜꯁꯤꯗ ꯂꯥꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧ, ꯇꯧꯕꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯄꯤꯕꯤꯌꯨ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯤꯕꯁꯤꯕꯨ?" ꯃꯍꯥꯔꯥꯅꯤꯅ, "ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯄꯨꯔꯛꯑꯣ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ, "ꯀꯔꯤ? ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯍꯥꯏꯕ? ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯗ꯫ ꯕꯤꯔꯕꯜꯗ ꯅꯠꯇꯦ, ꯀꯅꯥꯃꯠꯇꯅ ꯃꯗꯨ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯑꯣꯏꯅ ꯑꯄꯪꯕ ꯇꯥꯅꯤꯗ." ꯃꯍꯥꯔꯥꯅꯤꯅ, "ꯃꯁꯤꯅꯤ ꯕꯤꯔꯕꯜꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯕꯤꯔꯕꯜ ꯃꯥꯏꯊꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ." ꯅꯤꯡꯊꯧꯅ, "ꯐꯔꯦ, ꯑꯩ ꯃꯉꯣꯟꯗ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯄꯨꯔꯛꯎ ꯍꯥꯏꯔꯒꯦ꯫ ꯍꯟꯗꯛꯇꯤ ꯕꯤꯔꯕꯜ ꯃꯥꯏꯊꯤꯕ ꯁꯣꯏꯗ꯭ꯔꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯐꯝꯂꯝꯃꯤ꯫ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯀꯨꯝꯁꯤ ꯆꯍꯤꯗꯤ ꯅꯣꯡ ꯋꯥꯠꯅ ꯇꯥꯕꯅ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯅ ꯍꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯇꯝꯂꯛꯀꯗꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯇꯝꯂꯛꯂꯒꯅꯨ ꯍꯥꯏꯈ꯭ꯔꯦ." ꯅꯤꯡꯊꯧꯅ, "ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯌꯥꯝꯅ ꯐꯔꯦ." ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯇꯪ ꯁꯤꯟꯅꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕ ꯌꯥꯒꯅꯤ." ꯕꯤꯔꯕꯜꯅ, "ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧ, ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ, ꯅꯅꯥꯏ ꯇꯧꯖꯒꯦ." ꯅꯤꯡꯊꯧꯅ, "ꯕꯤꯔꯕꯜ, ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯅꯪꯅ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯕꯤꯔꯕꯜꯁꯨ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗꯅ ꯁꯨꯝꯅ ꯈꯜꯂꯤ, "ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯑꯩꯒꯤ ꯂꯧꯁꯤꯡꯕꯨ ꯑꯃꯨꯛꯁꯨ ꯆꯥꯡꯌꯦꯡꯅꯤꯡꯂꯕ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯑꯩꯅ ꯎꯄꯥꯏ ꯑꯃ ꯊꯤꯔꯒꯦ." ꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧ?" ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, "ꯕꯤꯔꯕꯜ, ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯪꯅ ꯃꯗꯨ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯪꯅꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯃꯗ ꯅꯪꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯌꯥꯖꯒꯗꯕꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯕ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯍꯥꯏꯕꯗꯨ ꯑꯩ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯨꯖꯔꯛꯀꯦ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯕꯤꯔꯕꯜ, ꯍꯟꯗꯛꯇꯤ ꯅꯪ ꯃꯥꯏꯊꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ." ꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯐꯔꯦ ꯕꯤꯔꯕꯜ, ꯑꯗꯨꯗꯤ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯁꯣꯏꯗꯅ ꯄꯨꯔꯛꯂꯣ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯕꯤꯔꯕꯜꯅ ꯌꯥꯈꯤꯕꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ, "ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯇꯥꯟꯅꯈ꯭ꯔꯕ꯭ꯔꯅꯦ?" ꯑꯃꯅ ꯈꯨꯝꯃꯤ, "ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯗꯨꯕꯨ ꯀꯅꯥꯅꯕꯨ ꯇꯥꯔꯨꯒꯗꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜꯅ ꯀꯝꯗꯧꯅ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯂꯁꯤ." ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯃꯇꯧꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯍꯟꯗꯛꯇꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ." ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜꯗꯤ ꯑꯣꯏꯊꯣꯛꯇꯕꯗꯒꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯊꯕꯛ ꯐꯥꯎꯕ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯤꯡꯊꯧꯅ ꯁꯤꯟꯅꯈ꯭ꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ." ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔꯗꯒꯤ ꯃꯌꯨꯝ ꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯟ ꯌꯥꯝꯅ ꯂꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯕꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
ꯒꯣꯄꯥꯜ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯟ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯁꯟꯕꯤ 10ꯃꯨꯛꯇ ꯋꯥꯏꯖꯒꯦ, ꯃꯗꯨꯒꯤ ꯃꯃꯜꯁꯨ ꯄꯤꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯕꯤꯒꯗꯔꯣ? ꯁꯟꯕꯨ ꯑꯣꯏꯔꯤꯕ ꯒꯣꯄꯥꯜꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯑꯗꯨꯒ ꯄꯩꯁꯥꯅ ꯀꯔꯤꯒꯤ? ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯈꯤꯕꯃꯛꯇꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯒꯣꯄꯥꯜ ꯏꯕꯨꯡꯉꯣ, ꯁꯟ ꯋꯥꯏꯕꯒꯤ ꯃꯔꯝꯗꯤ ꯇꯥꯛꯆꯔꯔꯣꯏ꯫ ꯒꯣꯄꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡꯁꯤ ꯃꯕꯨꯛ ꯅꯤꯡꯊꯤꯅ ꯑꯃꯠꯇꯐꯥꯎ ꯆꯥꯗ꯭ꯔꯤ꯫ ꯕꯤꯔꯕꯜꯅ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯨ, ꯑꯩꯅ ꯃꯈꯣꯏꯕꯨ ꯇꯧꯍꯟꯕ ꯄꯥꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯈꯣꯡꯕ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯊꯕꯛꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅ ꯑꯃꯨꯛ ꯄꯤꯖꯕꯤꯌꯨ, ꯄꯩꯁꯥ ꯃꯌꯦꯛ 10 ꯑꯁꯤꯅ ꯑꯋꯥꯏꯃꯟ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯕꯤꯔꯕꯜꯅ ꯒꯣꯄꯥꯜꯗ ꯄꯩꯁꯥꯗꯨ ꯄꯤꯕ ꯃꯇꯝꯗ ꯒꯣꯄꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯁꯟ 10ꯇ ꯅꯠꯇꯦ ꯀꯌꯥ ꯑꯃꯁꯨ ꯂꯧꯕꯤꯌꯨ, ꯑꯩ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯖꯔꯣꯏ꯫ ꯅꯍꯥꯛꯇꯤ ꯂꯧꯁꯤꯡꯕꯨꯗꯤꯇꯅ ꯑꯩꯈꯣꯏꯒꯨꯝꯕ ꯇꯣꯜꯂꯕ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯗꯤ ꯉꯁꯤ ꯅꯍꯥꯛꯅ ꯄꯨꯕꯤꯒꯗꯧꯔꯤꯕ ꯁꯟꯁꯤꯡ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯒꯤꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯊꯕꯛ ꯑꯁꯤ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯕꯨ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯁꯤ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯁꯟꯁꯤꯡ ꯑꯗꯨꯅ ꯂꯦꯞꯇꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯒ ꯇꯨꯝꯂꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯟꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯁꯟꯇ꯭ꯔꯤ ꯊꯥꯗꯨꯅ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯨꯏ꯫ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯜꯂꯛꯂꯗꯨꯅ ꯁꯨꯝꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯕꯤꯔꯕꯜꯅ ꯁꯟꯕꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯍꯧꯔꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯇꯨꯝꯕꯒ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ꯫ ꯕꯤꯔꯕꯜꯅ ꯂꯦꯞꯇꯅ ꯈꯣꯡꯂꯤꯕ ꯁꯟꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯈꯣ꯫ ꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯒꯤ ꯇꯨꯝꯕ ꯀꯥꯏꯍꯟꯕꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯕꯨ ꯁꯟꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅꯅꯤ꯫ ꯅꯤꯡꯊꯧꯅ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯕꯤꯔꯕꯜ, ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯄꯨꯔꯛꯎ ꯇꯥꯛꯄꯤꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯊꯕꯛ ꯑꯁꯤ ꯉꯁꯤ ꯅꯅꯥꯏꯅ ꯑꯍꯥꯟꯕ ꯇꯧꯖꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯗꯔꯕꯥꯔ ꯍꯦꯛ ꯐꯝꯕ ꯂꯣꯏꯕꯒ ꯅꯅꯥꯏ ꯑꯩ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯁꯟꯒꯣꯟ ꯇꯥꯟꯅ ꯆꯠꯆꯔꯨꯏ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯋꯥ ꯑꯁꯤ ꯈꯪꯍꯟꯅꯕ, ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯟ ꯂꯥꯕꯁꯤꯡꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯜꯂꯨ, ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯅꯪꯅꯕ ꯑꯩꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯍꯦꯛ ꯋꯥ ꯑꯁꯤ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯁꯟꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯔꯛꯈꯤ, ꯃꯔꯝꯗꯤ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯑꯩꯅ ꯁꯨꯝꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯤ ꯀꯔꯤ ꯄꯤꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯐꯖꯅ ꯋꯥ ꯉꯥꯡꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯠꯇ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ, ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤꯕ꯫ ꯃꯟꯇ꯭ꯔꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯗꯤ ꯏꯜꯂꯛꯀꯅꯤ ꯈꯟꯗꯨꯅ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯀꯌꯥꯃꯨꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯅ ꯃꯈꯣꯏꯗ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯍꯥꯛꯇꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯂꯣꯟ ꯈꯪꯂꯤꯕ ꯑꯃꯁꯨꯡ ꯉꯥꯡꯕ ꯉꯝꯂꯤꯕꯅꯣ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯄꯨꯔꯧ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯕꯤꯔꯕꯜ ꯑꯁꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗ ꯍꯟꯗꯨꯅ ꯑꯩꯕꯨ ꯈꯨꯔꯧ ꯊꯤꯍꯟꯒꯗꯧꯔꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯍꯟꯗꯣꯛꯄꯅ ꯐꯔꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯇꯣꯛꯂꯣ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯗꯨꯃꯛꯇꯤ ꯇꯧꯅꯤꯡꯗꯦ꯫ ꯀꯔꯤ ꯇꯧꯅꯤ ꯍꯧꯖꯤꯛ? ꯁꯨꯝꯅ ꯅꯤꯡꯊꯧꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯏꯅꯤꯡꯊꯧ?
ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯤꯟꯕꯤꯔꯤꯕꯗꯨꯕꯨ? ꯅꯤꯡꯊꯧꯅ ꯈꯜꯂꯤꯕꯅꯤ ꯕꯤꯔꯕꯜ, ꯀꯔꯤꯒꯨꯝꯕ ꯅꯪ ꯅꯠꯇꯕ ꯃꯟꯇ꯭ꯔꯤ ꯑꯃꯗ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯄꯤꯔꯝꯕ ꯊꯣꯛꯂꯒꯗꯤ ꯁꯟꯁꯤꯡ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯤꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯐꯔꯦ꯫ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯌꯨ, ꯀꯔꯤꯒꯨꯝꯕ ꯅꯪꯁꯤꯅ ꯑꯩ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯟꯁꯤꯡ ꯑꯁꯤꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ? ꯕꯤꯔꯕꯜꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯗꯣꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯆꯨꯞꯄꯗ ꯄ꯭ꯔꯖꯥꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯕꯒꯨꯝ ꯑꯩꯁꯨ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯒꯅꯤ꯫ ꯁꯟꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤ ꯍꯛꯀꯤꯗꯃꯛꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝꯒꯤ ꯃꯔꯝꯗ ꯀꯥꯎꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯕꯤꯔꯕꯜ, ꯑꯗꯨꯗꯤ ꯅꯪꯅ ꯁꯟꯁꯤꯡ ꯑꯁꯤꯗ ꯁꯨꯝꯅ ꯈꯔ ꯍꯥꯏꯌꯨ, ꯍꯧꯖꯤꯛ ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ, ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤ ꯍꯛ ꯃꯨꯜꯂꯔꯣꯏ, ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯅ ꯃꯌꯨꯝ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯨ꯫ ꯃꯈꯣꯏꯗ ꯑꯩꯅ ꯕꯤꯆꯥꯔ ꯑꯁꯤ ꯄꯤꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ, ꯐꯅꯤ ꯅꯤꯡꯊꯧ, ꯑꯩ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯊꯤꯟꯗꯣꯛꯆꯔꯨꯈꯤꯒꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯔꯝ ꯆꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯍꯩꯁꯤꯡꯕꯒꯤ ꯃꯒꯨꯟꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯕꯗꯨ ꯑꯗꯨꯁꯨ ꯅꯪꯅ ꯉꯁꯤ ꯎꯠꯂꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜ ꯍꯔꯥꯎꯅ ꯃꯌꯨꯝ ꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯦꯒꯝ, ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯥꯎꯕ ꯂꯩꯔꯔꯣꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯃꯤ, ꯑꯩꯁꯨꯅꯤꯗꯣ ꯏꯅꯤꯡꯊꯧ, ꯁꯟ ꯂꯥꯕꯒꯤ ꯁꯪꯒꯣꯝꯒꯤ ꯋꯥꯐꯝ ꯄꯨꯔꯛꯈꯤꯕꯗꯤ ꯑꯩꯅꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫